ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯄꯪꯕ ꯑꯉꯥꯡ. ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯑꯃꯨꯕ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯁꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯏ. ꯂꯥꯏꯔꯕ ꯃꯆꯥ ꯑꯣꯏꯕꯅ ꯁꯦꯠꯄ ꯆꯥꯕ ꯃꯅꯤꯡ ꯊꯨꯡꯂꯝꯗꯦ. ꯄꯪꯕꯁꯨ ꯃꯄꯥ ꯂꯩꯇꯅ ꯄꯪꯂꯝꯃꯤ. ꯃꯔꯝꯁꯤꯅ ꯃꯥꯕꯨ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯄꯪꯖꯥꯎ ꯍꯥꯏꯅꯁꯨ ꯃꯤꯡꯊꯣꯟꯕꯤꯔꯝꯃꯤ. ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯑꯄꯪꯕꯁꯤ ꯎꯔꯒ ꯂꯛꯅꯅꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥꯅꯤ. ꯅꯣꯡꯖꯨ ꯊꯥ ꯃꯇꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯥꯛ ꯊꯣꯡꯅꯅꯕ ꯑꯀꯪꯕ ꯁꯤꯡ ꯑꯃꯠꯇ ꯂꯩꯔꯝꯗꯦ. ꯍꯥꯟꯅ ꯂꯩꯔꯝꯕ ꯈꯔꯗꯨꯁꯨ ꯑꯏꯪꯕ ꯀꯣꯛꯅꯅꯕ ꯃꯩ ꯍꯧꯗꯨꯅ ꯇꯤꯛꯊꯣꯛꯈ꯭ꯔꯦ. ꯃꯔꯝꯁꯤꯅ ꯃꯌꯨꯝꯗ ꯆꯥꯛ ꯊꯣꯡꯅꯅꯕ ꯁꯤꯡ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯔꯝꯃꯤ. ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯆꯤꯡꯒꯤ ꯑꯁꯨꯛꯄ ꯎꯃꯪꯗ ꯆꯠꯂꯒ ꯁꯤꯡ ꯊꯤꯔꯨꯒꯦ ꯈꯜꯂꯝꯃꯤ. ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡꯒꯤ ꯑꯁꯨꯛꯄ ꯎꯃꯪ ꯑꯃꯗ ꯌꯧꯔꯛꯂꯦ. ꯃꯍꯥꯛꯅ ꯆꯪꯂꯨꯕ ꯊꯤꯔꯨꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯀꯪꯕ ꯎꯗꯤ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯦ. ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ, ꯃꯁꯥꯗꯨ ꯋꯥꯕꯅ ꯆꯣꯛꯊꯔꯦ. ꯃꯌꯨꯝꯗꯒꯤꯁꯨ ꯆꯥꯅꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯄꯨꯔꯛꯂꯝꯂꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ. ꯂꯨꯔꯤꯕꯗꯤ ꯂꯩꯇꯕꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯆꯥꯅꯕ ꯐꯥꯎꯕ ꯂꯩꯖꯕ ꯅꯠꯇꯦ. ꯎꯃꯪꯗꯨꯗ ꯆꯥꯅꯅꯕ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ. ꯎꯃꯪꯗꯨꯗ ꯍꯩꯔꯤꯠ, ꯂꯐꯣꯏ, ꯍꯩꯖꯥꯝꯄꯦꯠꯅꯆꯤꯡꯕ ꯍꯧꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯆꯥꯕ ꯌꯥꯕ ꯎꯍꯩ ꯄꯥꯟꯕ ꯎ ꯄꯥꯝꯕꯤ ꯑꯃꯠꯇ ꯍꯧꯔꯝꯗꯦ. ꯑꯉꯛꯄ ꯎꯃꯪ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯆꯥꯅꯕ ꯊꯤꯕꯒꯤ ꯀꯣꯏꯆꯠ ꯆꯠꯄꯅ ꯃꯃꯩꯗꯗꯤ ꯃꯍꯥꯛ ꯃꯈꯧꯔꯤ ꯆꯔꯝꯗꯨ ꯈ꯭ꯔꯛ ꯈ꯭ꯔꯛ ꯀꯪꯗꯨꯅ ꯐꯥꯖꯤꯜꯂꯛꯂꯦ. ꯍꯟꯗꯛꯇꯤ ꯏꯁꯤꯡ ꯑꯣꯏꯅ ꯊꯛꯂꯒꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯊꯤꯔꯛꯂꯦ. ꯃꯗꯨꯗꯁꯨ ꯏꯁꯤꯡ ꯂꯤꯛꯂꯥ ꯑꯃꯠꯇ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ. ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ. ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯃꯍꯥꯛ ꯁꯤꯡ ꯆꯟꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯨ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯈ꯭ꯔꯦ. ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯕ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯃꯗꯤ ꯃꯌꯨꯝꯒꯤ ꯆꯥꯛꯁꯪꯗ ꯈꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯆꯧꯕ ꯏꯁꯤꯡ ꯈꯔꯨꯡꯗꯨ ꯃꯃꯤꯠꯇ ꯁꯪ ꯁꯪ ꯎꯔꯛꯏ. ꯃꯍꯥꯛ ꯎꯃꯪꯗꯨꯗ ꯀꯨꯏꯅ ꯂꯩꯊꯕ ꯄꯥꯝꯗ꯭ꯔꯦ. ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯦꯜꯂꯛꯂꯦ. ꯎꯆꯤꯟꯅꯆꯤꯟꯅ ꯃꯌꯨꯝ ꯌꯧꯔꯦ. ꯄꯟꯊꯕ ꯇꯧꯗꯅ ꯃꯌꯨꯝꯒꯤ ꯆꯥꯛꯁꯪꯗ ꯈꯤꯟꯗꯨꯅ ꯂꯩꯔꯤꯕ ꯏꯁꯤꯡ ꯄꯨꯟꯗꯨ ꯇꯝꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ. ꯄꯨꯟꯗꯨꯗꯒꯤ ꯏꯁꯤꯡ ꯀꯟꯗꯨꯅ ꯄꯦꯟꯅ ꯊꯛꯇꯣꯛꯂꯦ. ꯑꯗꯨꯒ ꯆꯥꯛꯁꯪꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯐꯝꯊꯈ꯭ꯔꯦ. ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯑꯄꯪꯕꯒꯤ ꯃꯇꯧꯁꯤꯗ ꯃꯃꯥꯗꯨ ꯁꯥꯎꯔꯦ. ꯎ ꯑꯀꯪꯕ ꯄꯨꯔꯛꯇꯕꯒꯤ ꯁꯥꯎꯕ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯄꯪꯖꯕ ꯃꯇꯧꯗꯨꯗꯅꯤ. ꯃꯍꯥꯛꯅ ꯁꯤꯈ꯭ꯔꯒ ꯀꯔꯝꯅ ꯃꯇꯣꯝꯇ ꯍꯤꯡꯍꯧꯒꯅꯤ ꯈꯟꯕꯗ ꯃꯃꯥꯗꯨ ꯑꯋꯥꯕ ꯍꯥꯏꯕꯗු ꯈꯝ ꯊꯦꯡꯈ꯭ꯔꯦ. ꯃꯃꯥ ꯀꯧꯕꯅꯤꯅ ꯃꯆꯥꯕꯨ ꯐꯍꯟꯅꯤꯡꯉꯤ. ꯃꯃꯥꯅ ꯃꯆꯥꯕꯨ ꯁꯤꯡꯁꯅꯨ ꯍꯩꯁꯅꯨ ꯍꯥꯏꯗꯨꯅ ꯐꯅ ꯌꯥꯝꯅ ꯉꯥꯡꯏ, ꯇꯥꯛꯏ. ꯃꯆꯥꯁꯤꯅ ꯂꯧꯗꯦ. ꯃꯥꯒꯤ ꯑꯄꯥꯝꯕꯇ ꯇꯧꯗꯨꯅ ꯂꯩꯊꯣꯛꯏ. ꯀꯔꯤꯒꯨꯝꯕꯗ ꯃꯃꯥꯟꯅꯕꯒ ꯁꯥꯟꯅꯕꯗ ꯐꯨꯕꯤꯔꯛꯄꯗꯒꯤ ꯀꯞꯇꯨꯅ ꯀꯌꯥꯔꯛꯁꯨ ꯍꯜꯂꯛꯏ. ꯑꯃꯨꯕꯅ ꯑꯁꯨꯝ ꯈꯜꯂꯤ, ꯎꯃꯪ ꯍꯥꯏꯕꯁꯤ ꯑꯣꯟꯊꯣꯛꯅ ꯇꯝꯊꯤꯈ꯭ꯔꯕ ꯃꯐꯝ ꯑꯃꯅꯤ. ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯅꯅꯕ ꯏꯁꯤꯡ ꯐꯥꯎꯕ ꯐꯪꯕ ꯅꯠꯇꯦ. ꯑꯗꯨꯅꯗꯤ ꯎꯃꯪꯁꯤꯗ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯑꯉꯝ ꯑꯊꯧ ꯀꯌా ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯤꯕꯅꯤ. ꯃꯈꯣꯏ ꯁꯥ ꯐꯥꯕꯒꯤ ꯋꯥꯈꯜꯗ ꯏꯁꯤꯡ ꯄꯨꯔꯛꯄ ꯁꯣꯏꯗꯅ ꯀꯥꯎꯔꯝꯒꯅꯤ. ꯌꯥꯡꯅ ꯆꯦꯟꯕ ꯁꯖꯤ, ꯊꯦꯕ ꯑꯃꯗꯤ ꯁꯉꯥꯏ ꯇꯥꯟꯅꯕꯗ ꯋꯥꯔꯛꯇꯨꯅ ꯏꯁꯤꯡ ꯁꯣꯏꯗꯅ ꯊꯛꯅꯤꯡꯂꯛꯀꯅꯤ. ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯈꯟꯗꯨꯅꯇ ꯂꯩꯕꯅ ꯃꯃꯥꯅ ꯉꯥꯡꯕ ꯁꯛꯄ ꯇꯥꯁꯤꯟꯅꯗꯅ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯗꯨꯅ ꯂꯩꯊꯣꯛꯂꯦ꯫ ꯀꯗꯣꯝꯗꯒꯤ ꯅꯤꯡꯊꯧꯒꯤ ꯋꯥꯈꯜ ꯇꯧꯔꯨꯕꯅꯣ ꯈꯪꯗ꯭ꯔꯦ. ꯎꯃꯪꯗ ꯅꯨꯡꯇꯤꯒꯤ ꯃꯔꯦꯡꯖꯨꯝꯗ ꯏꯁꯤꯡ ꯄꯨꯟ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯍꯥꯟꯕꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯃꯥꯅ ꯌꯥꯝꯅ ꯆꯩ ꯊꯥꯡꯏ. ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯥꯁꯤꯟꯅꯗꯕ ꯃꯇꯧꯁꯤꯗ ꯃꯃꯥꯁꯨ ꯀꯔꯤ ꯈꯜꯂꯕꯅꯣ ꯈꯪꯗ꯭ꯔꯦ, ꯃꯃꯩꯗꯗꯤ ꯆꯩꯕ ꯉꯥꯡꯕ ꯇꯧꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝ ꯆꯠꯄꯁꯤꯗ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯛꯅꯗꯨꯅ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯍꯪꯏ꯫ ꯍꯪꯂꯛꯄ ꯋꯥꯍꯪ ꯈꯨꯗꯤꯡꯒꯤ
ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯋꯥꯗꯨ ꯑꯗꯨꯝ ꯍꯥꯏꯗꯣꯛꯏ꯫ "ꯑꯩ ꯅꯤꯡꯊꯧꯅ ꯊꯛꯅꯅꯕ ꯏꯁꯤꯡ ꯄꯨꯔꯤꯕꯅꯤ", ꯑꯁꯨꯝꯅ ꯑꯃꯨꯕꯅ ꯈꯨꯝꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯑꯆꯝꯕ ꯄꯥꯎꯈꯨꯝꯁꯤꯡꯁꯤ ꯇꯥꯔꯒ ꯍꯪꯂꯤꯕ ꯃꯈꯣꯏ ꯄꯨꯛꯂꯤ ꯇꯤꯡꯕ ꯃꯈꯩ ꯍꯧꯅ ꯅꯣꯛꯂꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗꯕꯨ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯕꯒꯦ? ꯑꯁꯨꯝ ꯈꯜꯂꯨꯕꯅ ꯑꯄꯪꯕ ꯑꯉꯥꯡꯁꯤ ꯎꯔꯒ ꯂꯛꯅꯅꯤꯡꯕ ꯑꯃꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯃꯨꯕꯕꯨ ꯎꯔꯒ ꯍꯦꯛꯇ ꯍꯪꯉꯤ꯫ ꯑꯃꯨꯕꯁꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯍꯦꯛꯇ ꯈꯨꯝꯃꯤ, ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯂꯛꯅꯔꯤꯕꯅꯤ ꯈꯪꯗꯕꯅ꯫ ꯑꯃꯨꯕꯅ ꯎꯃꯪꯒꯤ ꯃꯌꯥꯏ ꯌꯧꯔꯒ ꯑꯋꯥꯡꯕ ꯎ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯅꯤꯡꯊꯧꯅ ꯂꯥꯛꯀꯗꯕ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯁꯤꯗꯗꯤ ꯅꯤꯡꯊꯧꯗꯨ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯝꯗꯦ꯫ ꯃꯍꯥꯛ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯧꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯗꯨ ꯎꯃꯪꯁꯤꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯎꯊꯛꯇ ꯅꯨꯄꯥꯃꯆꯥ ꯑꯃ ꯏꯁꯤꯡ ꯄꯨꯟ ꯑꯃ ꯃꯀꯣꯛꯇ ꯊꯣꯟꯗꯨꯅ ꯐꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯎꯊꯛꯇ ꯐꯝꯂꯤꯕ ꯑꯃꯨꯕꯕꯨ ꯅꯤꯡꯊꯧꯅ ꯃꯈꯥꯗ ꯀꯧꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯪꯂꯛꯏ, "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯎꯊꯛꯁꯤꯗ ꯏꯁꯤꯡ ꯄꯨꯟ ꯑꯃ ꯅꯀꯣꯛꯇ ꯊꯣꯜꯂꯒ ꯐꯝꯂꯤꯕꯗꯤ?" ꯑꯃꯨꯕ ꯅꯤꯡꯊꯧꯕꯨ ꯃꯁꯛ ꯈꯪꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯃꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯅꯤꯡꯊꯧꯗꯨꯗ ꯇꯝꯂꯦ, ꯂꯣꯏꯅꯅ ꯏꯁꯤꯡ ꯐꯪꯗꯕ ꯃꯇꯝꯗ ꯂꯩꯕꯥꯛꯁꯤꯒꯤ ꯏꯅꯤꯡꯊꯧꯅ ꯋꯥꯒꯗꯕꯒꯤ ꯃꯔꯝꯗꯨꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯕꯒꯤ ꯆꯝꯖꯕ ꯃꯇꯧꯁꯤ ꯎꯔꯒ ꯅꯤꯡꯊꯧꯗꯨ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯏꯁꯤꯡ ꯄꯨꯟꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯊꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯅꯨꯡꯁꯤꯅ ꯃꯍꯥꯛꯄꯨ ꯍꯌꯦꯡ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯕꯗꯨ ꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯕꯁꯤꯗ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯕꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯆꯠꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯤꯡꯊꯧꯗ ꯈꯨꯗꯣꯜ ꯇꯝꯅꯅꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯀꯔꯤ ꯍꯥꯏꯅ ꯈꯨꯗꯣꯜꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯁꯨꯝ ꯈꯜꯂꯛꯄꯗ ꯃꯍꯥꯛꯅ ꯅꯣꯡꯃ ꯎꯃꯪꯗꯒꯤ ꯇꯦꯅꯋꯥ ꯑꯃ ꯐꯥꯔꯛꯄꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯇꯦꯅꯋꯥꯁꯤ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯇꯩ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯔꯝꯁꯤꯅ ꯃꯍꯥꯛꯅ ꯋꯥꯒꯤ ꯄꯣꯟ ꯑꯃ ꯁꯥꯔꯦ꯫ ꯄꯣꯟꯗꯨꯗ ꯇꯦꯅꯋꯥꯗꯨ ꯍꯥꯞꯂꯒ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯂꯦ꯫ ꯈꯨꯜꯒꯤ ꯂꯝꯕꯤꯗꯨꯗ ꯃꯤꯑꯣꯏ ꯀꯌా ꯊꯦꯡꯅꯔꯝꯃꯤ꯫ ꯏꯁꯤꯡ ꯄꯨꯟꯒꯤ ꯃꯍꯨꯠꯇ ꯇꯦꯅꯋꯥ ꯄꯨꯔꯒ ꯂꯥꯛꯄ ꯎꯕꯗ ꯋꯥꯍꯪ ꯀꯌꯥ ꯄꯪꯍꯪꯗ ꯍꯪꯂꯛꯏ꯫ ꯃꯥꯅ ꯈꯨꯝꯂꯛꯏ, "ꯑꯇꯩꯒꯤ ꯅꯠꯇꯦ, ꯏꯅꯤꯡꯊꯧꯒꯤꯅꯤ, ꯃꯉꯣꯟꯗ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯉꯔꯥꯡ ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ"꯫ ꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯄꯁꯤꯗ ꯍꯪꯂꯨꯕ ꯃꯈꯣꯏ ꯅꯣꯛꯂꯝꯃꯤ꯫ ꯑꯃꯗꯤ ꯃꯥꯒꯨꯝꯕ ꯑꯃꯕꯨ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯂꯥꯛꯎ ꯀꯔꯝꯅ ꯍꯥꯏꯕꯤꯒꯅꯤ ꯊꯥꯖꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯗꯦ, ꯑꯗꯨꯅ ꯃꯉꯣꯟꯗ ꯅꯣꯛꯅꯕꯤꯔꯝꯃꯤ꯫ ꯑꯃꯨꯕ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯣꯅꯨꯡ ꯌꯧꯔꯦ꯫ ꯆꯨꯝꯗ꯭ꯔꯤꯡ ꯀꯣꯅꯨꯡ ꯃꯅꯨꯡ ꯆꯪꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯀꯅꯥꯅꯁꯨ ꯆꯪꯍꯟꯕꯤꯗ꯭ꯔꯦ꯫ ꯃꯃꯩꯗ ꯑꯃꯨꯕꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯨ ꯑꯉꯝꯕ ꯑꯃꯗ ꯂꯤꯔꯦ꯫ ꯑꯉꯝꯕꯗꯨꯅ ꯑꯆꯨꯝꯕ ꯑꯆꯝꯕ ꯉꯥꯡꯕ ꯋꯥꯉꯥꯡꯗꯨ ꯇꯥꯔꯒ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯔꯗꯨꯅ ꯀꯣꯅꯨꯡꯗ ꯆꯪꯍꯟꯕꯤꯔꯦ꯫ ꯅꯤꯡꯊꯧꯅ ꯉꯔꯥꯡꯒꯤ ꯅꯨꯄꯥꯃꯆꯥꯗꯨ ꯎꯕꯃꯛꯇꯗ ꯍꯔꯥꯎꯔꯦ꯫ ꯑꯃꯨꯕꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯦ, ꯑꯗꯨꯒ ꯃꯥꯅ ꯄꯨꯔꯛꯄ ꯇꯦꯅꯋꯥꯗꯨ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯦ꯫ ꯅꯤꯡꯊꯧꯗꯨꯅ ꯄꯥꯝꯖꯅ ꯇꯦꯅꯋꯥꯗꯨ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯔꯛꯏ, "ꯀꯅꯥ ꯂꯩ, ꯇꯦꯅꯋꯥꯁꯤ ꯁꯅꯥꯒꯤ ꯄꯣꯟꯗꯨꯗ ꯍꯥꯞꯂꯒ ꯑꯩꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯊꯝꯃꯨ"꯫ ꯄꯨꯀꯩ ꯂꯪꯒꯩ ꯄꯥꯅꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯅꯨꯄꯥꯃꯆꯥꯁꯤꯗ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ 2,000 ꯄꯤꯈꯣ"꯫ ꯑꯃꯨꯕꯗ ꯁꯅꯥꯒꯤ ꯁꯦꯜꯁꯤꯡ ꯑꯗꯨ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯍꯥꯎꯕ ꯆꯥꯛꯂꯦꯟ ꯑꯃꯁꯨ ꯄꯤꯖꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯃꯌꯨꯝꯗ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄ ꯁꯦꯟꯁꯤꯡ ꯑꯗꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯕ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛꯁꯤꯡ ꯊꯤꯗꯨꯅ ꯂꯥꯛꯄꯗꯨ ꯎꯔꯒ ꯃꯤꯌꯥꯝꯅ ꯉꯛꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯃꯨꯕꯅ ꯅꯤꯡꯊꯧꯗ ꯇꯦꯅꯋꯥ ꯑꯃ ꯄꯤꯔꯨꯕꯗꯒꯤ ꯐꯪꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯃꯨꯕꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯦ꯫
ꯇꯦꯅꯋꯥ ꯑꯃꯒꯤꯕꯨ ꯑꯁꯨꯛ ꯌꯥꯝꯕ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯍꯥꯏꯕꯗ ꯊꯥꯖꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯊꯥꯖꯔꯦ꯫ ꯋꯥꯐꯝꯁꯤ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯕꯒꯨꯝ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯨꯜꯗꯨ ꯁꯤꯟ ꯊꯨꯡꯅ ꯁꯟꯗꯣꯛꯈ꯭ꯔꯦ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯇꯦꯅꯋꯥ ꯑꯃꯅ ꯑꯁꯨꯛ ꯌꯥꯝꯕ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ 2,000 ꯀꯔꯤꯒꯨꯝꯕ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯜꯄꯣꯠ ꯑꯃ ꯇꯝꯂꯕꯗꯤ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯀꯌꯥ ꯑꯁꯨꯝꯅ ꯈꯟꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯃꯨꯕꯒꯤ ꯈꯨꯡꯒꯪꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯄ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯈꯨꯜꯗꯨꯗ ꯃꯍꯥꯛ ꯃꯆꯤꯟ ꯆꯠꯂꯝꯃꯤ꯫ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥ ꯄꯨꯝꯅꯃꯛꯅ ꯏꯟꯅꯔꯝꯃꯤ꯫ ꯑꯃꯨꯕꯒꯤ ꯑꯁꯤꯒꯨꯝꯕ ꯃꯅꯥꯒꯤ ꯋꯥꯁꯤ ꯇꯥꯔꯨꯕꯗ ꯀꯂꯛ ꯃꯤꯍꯧꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯌꯥꯝꯅ ꯂꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯒꯣꯜꯁꯪꯗꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯝꯖꯦꯜ ꯌꯥꯝꯅ ꯌꯥꯡꯕ ꯁꯒꯣꯜ ꯑꯃ ꯈꯟꯗꯨꯅ ꯅꯤꯡꯊꯧꯗ ꯈꯨꯗꯣꯜ ꯇꯝꯂꯕꯗꯤ ꯁꯣꯏꯗꯅ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ 1,00,000 ꯐꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯨꯕꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯀꯣꯅꯨꯡ ꯇꯝꯅ ꯃꯍꯥꯛꯀꯤ ꯃꯃꯜ ꯌꯥꯝꯂꯕ ꯁꯒꯣꯜꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯍꯥꯏꯔꯤꯕ ꯁꯒꯣꯜꯗꯨ ꯅꯤꯡꯊꯧꯗꯨꯗ ꯈꯨꯗꯣꯜ ꯇꯝꯂꯦ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯂꯕ ꯑꯌꯥꯡꯕ ꯁꯒꯣꯜꯁꯤ ꯎꯕꯗ ꯌꯥꯝꯅ ꯄꯥꯝꯂꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯀꯅꯥ ꯂꯩ? ꯁꯒꯣꯜꯁꯤ ꯂꯧꯁꯤꯜꯂꯨ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯣꯏꯊꯣꯛꯄ ꯆꯠꯄꯗ ꯁꯒꯣꯜꯗꯨ ꯇꯣꯡꯒꯦ꯫" ꯅꯤꯡꯊꯧꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯣꯏ, ꯑꯩꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯁꯅꯥꯒꯤ ꯄꯣꯟ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯊꯝꯂꯤꯕ ꯇꯦꯅꯋꯥꯗꯨ ꯄꯨꯔꯛꯎ, ꯑꯗꯨꯒ ꯅꯨꯄꯥꯁꯤꯗ ꯄꯤꯈꯣ꯫" ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯀꯂꯛ ꯆꯥꯎꯕ ꯅꯨꯄꯥꯗꯨ ꯃꯥꯏꯊꯣꯡ ꯈꯪꯂꯥꯡ ꯂꯥꯡꯁꯤꯟꯈꯤ ꯑꯃꯗꯤ ꯃꯤꯒꯤ ꯑꯋꯥꯃꯜ ꯈꯪꯗꯕ ꯅꯨꯄꯥꯁꯤ ꯅꯤꯡꯊꯧꯗꯒꯤ ꯄꯔꯥ ꯑꯃ ꯇꯝꯂꯒ ꯃꯌꯨꯝꯗ ꯅꯤꯡꯕ ꯀꯥꯏꯅ ꯍꯜꯂꯛꯈꯤ꯫ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫